Arambai News Guwahati da Maithelongi pau tabiribasingbu ihan handumaktada jingangbam Sujitrani kurumjari. Hojik asigi samlappa mariba pausing lawirase. Asamda maroina chabagan singyoina ngasi asi yamnamak puwari oihuragadaba numit ama haibadu oikre. Maramdi ngasi nongmatada state asigi Chief Minister Himanta Biswa Sarmana chabagan marfutara tarukta school marfutara taruk hangdokhe. Hariba school marfutara taruk asida punna mahiroi hojik phawbada lising taramanga ming chankre. School singa sida midday meal pibaga loinana chahi amagi oina lupa lakh amagi grant su pigani lauthokhe. Sonitpur Gagra Chabaganda Hangdupagi Thoram Pangtukibaga Loinana Chief Minister na Sanajoli Model School gi Mahairoishinga Punna Paminaduna midday Chaklensu Chaminake. Panbayaba Amana School Marputaratruk Hangdupagi Thoramasiga Konana Jagannath Kendra Chanipansu Hangdoke. Guwahati Sarda Yamnamak Ngakningai Oina, Laisangdagi, Sel Thum Huran Batanatana, Laigi Mitam Sing Pauba, Tugaibagi Togama Tokre. Sarasigi Beta Parada Laiba, Sib Mandir Amadi, Ganesh Mandir da Kahin Basingna Changlaka, Sel Thum Puki Batanatana, Laigi Mitam Sing Su Tugairam K. Mitam Singasi Yamnamak Achobangakane, mi ama anina, Tugaibangam Gadabanate, Makoi Yam Drabada, Mioi, Taramatoi, Tarani Toina Honaduna Laklaga, Communal Oiba Irang Tokanabagi Pandam da Mitam Singasi, Tugaiba Oiramgani, Haina, Mapamasigi Miyamna, Pongdorake. Assamgi Dima Hasao District da Isingi Chawamadi Lebak Ningkaibana Sokan Kibama Pumsing da Soktuna Lariba Railway Infrastructure Sing Amukhana Semjinabagi Tabak Indian Railways na Haukre. Pahar Line Haina Khangnaba Lamding Badarpurgi Kilometer Chamaga Humbutra Sangba Railway Line Asigi Dima Hasao Tongan Tongan Mapam Humpuda Handaki Chawna Railway Network Kaya Amangata Thogan Ke. Hariba mapam humpu asigi manungdagi taramathoidi semjinba ngamle aduga lemhoriba mapam nifumapana asigi manungda taramathoi taranithoidi yamnak aruba phibamda hojikso dumak leiri maramasina lagliba jun kuntra fawba mapam asida chenba train sing thingkigani haina North East Frontier Railway na khangalakle Panbayai Railway Ministry na train line sing asi semjinabagi damak lupa crore chamaga marphu kaithokrabane Ngasidagi Holduna, Nimit Marini Chupna Chathagadaba, Manipurgi, Achoba Tourism Festival Singi Manungda Ama Oriba, Siroi Lily Festival, English Singani Kunitoi, Manipurgi Governor Laga Nation Amadi, Chief Minister N. Birena Sarukyaduna, Ukrulgi, Siroi Lampakta Hogdokre. Hogdopagi Thoramasida, Chief Minister N. Birena, Lupa Crore Niputaruk Changna, Siroi Heritage Village Ama Lengakna, Semgat Lagani, Hainasu, Lauthoke. Yairipok Changamdabi Khalekaidagi Korimayum Abdullah Mihat ki achumba wayal phanghalu haina ngasi Lilong police ta miam thomjilakpada police na thingkibaga loyana tear gas kaptuna miam tan khaiki adubu nakal anigi marakta khut thoknarakpadagi police yauna mioi khara asoga panangkhre Mihana sigi matangda semkiba JAC na lagliba me kuteret ke ayuki pung manga dagi me kunmapan gi ayuki pung manga fawba Manipur pumbada general strike chatharagani lauthokre Nakalamarom da Kangluki Rang Tokanba Yaba Kahenba Wahi Wata social media da Thagat Lubaga Marilina Manipur Police ki team amana New Delhi ge Kisan Ghor house number Chamriga Kunma Pandagi Ngarang Phakiba Churchanpur district ki Malmon West ge Mark Thangmang Hauke Chahi Kuntra Taretpo condition amata yaudana Thadokadabani Haina Akanba Wakat Thangat Laduna Miamgi over rally ama chatnanaba honarakpada police na thingbadagi police amadi Miamgi marakta yamnamakana ngasi muknabagi thodok amasu thokre Executive Magistrate yauna rally asi chatnaba khanghanki adubu rally chatkadabagi sem saduna lariba Miamna khanghodana police tamna nung thomjilake Churchanpur district ki additional SP OC yauna police personnel taruk nung napanduna soke police na mob bomb amadi tear gas kaptuna Miam tan khainaba honake Protesters sing na nung lang silak patanatana lambi lakpa gari sing nung na thombadagi bus mariso amangata thoke Churchanpur police ki maikhe dagi DGP da ahenba police force thajin biraknaba khanghalakre su haire
Additional SP gi puk amadi nangalda aduga Inspector Ingocagina oithangba khadangi sarukta nungna panduna sokhi amadi police personnel marisu asoga panangkhi panba yai Mark T Haukipna Kobru amadi thangzingna chingba Manipur gi chingi lamsingda khundaduna lariba khunjasingi ayaba yaudana lam khopchinaba hotnare Manipur gi chingi area singda MLRN LR 1 Inglising maga chamapan humpu amasung Manipur gi merger chanade haina thagalakibane panba yaba amagana Chuachampur police na Inglising ni kunmathoi gi February da lokhatpa case amagi maridagi mahakpo police station asida laknaba saman pikibada amukta fawba mahak lakidesu haire Hindi loan bu compulsory subject amoina tamhalakpagi wafamasi yamnamak nungnangba phawi masina aikhoigi loan da yamnamak chawna chaitheng pinanaba injection ama kapsilakpani haina Patriotic Writers Forum Manipur na sinduna ngasi ayuk Manipur Press Club ki hall da Hindi loan bu class 10 gi thak phawba mahiroising da compulsory subject amoina tamhalakpa matamda thengna hogadaba phibam haiba hiramasida nongmagi ba symposium ama hogdokpagi thoramda athoiba mithung oikiba Council of Higher Secondary School gi hanigi secretary amadi chairman Dr. Hamom Navachandrana phongdokhibane Forum gi president Nauribam Khambaluwangna Thorammapu amadi forum gi patron member Konjengbam Dilipna akhanaba mithungoina saruk yaduna pangthokiba ngasigi thoram asida nunggi oiba warol thamladuna secretary Rakesh Nauremna haikhi madudi UNESCO na ingkumja lisingani kuni thoidagina lisingani kuntrani thoyasi decade of indigenous language haina ningsingnaba lauthokrabane Piumasida Hindi loan bu compulsory subject amoina tamhanabagi khongthang ase handok aningi haikhi Veteran journalist amadi language activist Leihau Thabam Sarat Chandrana Watimloi oiduna pangthokiba khananinabagi mifamasida social scientist Dr. Dhanabir Laishram Manipuri Department Manipur University gi Assistant Professor Dr. Naurem Sana Tomba IRE Group of Institution Wangzingi Principal Dr. Naringbam Rajiv Kumar Forum gi Life Member SK Apanba MSU gi President Haubam Chalamba Maitei Amadi Desam gi President Leisangthem Lamyanba Maitei na Research Person oina wangangki haina Publicity Secretary Okendra Khunongbamna Thadorokpa Cherol Amana Phongdorakle Korirol Sandoglup Wangzing Thobal District na Lamdamasigi Ayiba Amadi Ayibi Singh Loinana Korirol gi Lamda Chen Chongjariba Singh da Chahi Khudingi Piba Tongan ba Mana Amadi Award Fanglaba Ayiba Singh list Lubasigi President Yauna Pangthokpa Executive Member Singh na Jury Singh na Pirakpa Cherol Yenglaba Matung Lauthokre Ibo Tombi Ningsing Saitya Sebak Mana Englishingani Kunithoi RK Gunachandra Amadi Okramani da Piragane Atay mana kiyasu lagliba June nipanda pangthokadaba lubasigi nipumanga suba mapok kumon numitta yenthokani haina Joint Secretary Abuzam Nongpok iningthongna thadorokpa Cherol amana phongdorakle CPIM gi Secretary Jitendra Chaudhary na Tripura da Greater Tipraland gi demand oithokloi masi undemocratic ni hairakre adubu dimanasi Sangvidhan gi framework manungda implement tawgadabani so hairakhe Tripura si yamnamak apikpa state ama oiba maramna dimanasi daydream ne state asigi topography amadi demography gi mong asina state amagi manungda tonganba state ama semba haibasi oithokte English ngini tarani panda Tripura gi Autonomous District Council da ahenba autonomy pinanaba Lok Sabha da bill ama thangatkhi adubu kendra lengakna bill adu maram chadana namsinduna thambikre haina so mahakna makhatana phongdorakhe Congress ta akanba chaitheng amaga muk pirakre Congress ki senior member oibaga loidana matam pumbada Congress ki damak leptuna lakhiba Supreme Court ki saknaraba lawyer Kapil Sibal ngasidi Congress thadokre tawbagidi Congress ki leadership hongdoknabagi sagatkiba camp amagi akhanaba luchingba amu oiba maramna anti Gandhi group ki luchingbani haina Congress na mahakpu inthoktuna thamba kuiraklabane Kapil Sibal bu Samajwadi Party na Rajya Sabha gi mirep ohenbagi wafam phongdoknarakibaga loinana mahak Rajya Sabha gi mirep che pisinkhre so hainari
एसपी की पार्टी चीफ अखिलेश यादव अमदी पार्टी एमपी राम गोपाल यादव यावना मिरेपचे पिसिनख्रबसु महाकना इंडिपेंडेंट मिरेप ओइना मिरेपचे पिसिनखि महाकना मतम पुनमक्ता मनिंग तंबा खोलाव अमा ओइना लैबा पामलखि हौखिबा मे 13 तना कांग्रेस पार्टी दा रिजाइन तौबगी चे पिसिनख्रबनी हानसु महाकना फोंदोरखि ngasi Jammu and Kashmir Liberation Front ke founder Yasin Malik mapunsi chuppagi oina kaisum sangda leinanabagi wayel pikre sanglaba chahi kunthani thoi ngairakpa du loisilladuna mahakpu leibaki mayokta lan hobagi amadi terror funding marinaba kesingda sidri fauba jail da leibagi cherak Patialagi NIA court na pikhibane genocide thogan khiba miyoy asina ningamdaba amata phongdokhide mahakpu saugatpa gupkaramadi Yasin Lovina asumna chirak piriba sida awaba phongdokhiba galoinana wayel asi achumba natte hairakibata natana terror gi maningda lepladuna santibu chirak pibani hairakhi padbayai separatist luchingba sida lupa lakh taragi fine thinnabasu court na khangalakhi ngasi America da yamnumak nungai taba thogdok ama thokre Texas da leiba Rob Elementary School da nongmai paiba teenager amana khanghogduna changsilaklaga maikai salai khangdana nongmai kapadagi pikliba mahairoi 18 amadi oja ani leikhidre thogdok asina America ngasi nikhanki haibayai Joe Biden na awaba phongdok poina lebagasi jati gi firalsu tangkhai chingthaduna paihanki ningsingbayai ex-president Barack Obama na America da nomagi license piba amadi paibagi mayokta nongmagi license piba amadi paibagi mayokta US gun law ama semnanaba kanna honaramkhibane adubu lebagasigi rajniti amadi gun lobby singi saphudagi ainasi sembangamkhide ngasigi mihara sidagi nongmai paipadana pangpai da paiba yabagi mayokta US gun law ama sembagi kanna US ta khanaba horakre school da nongmai kamnabagi thogdokta ngasi asina khwaidagi tamthiba thong habadu oikhi gunman asina thogdok asigi mangoinana mahak masamakhi maboksu kaptuna halamkhi panbayai chahi 19 gi gunman asi mamaida law enforcement officer singna kaptuna hatkhi Pham lokthokraba Pakistan ge hanagi Prime Minister Imran Khan hanba leitana pham asibu amuk hanna painanaba kanna honarakle maki Freedom March na Pakistan ni khanaba honarakle Sehbaz Sharif lengakna maki khongjang asibu ban tawrabasu party worker kayana mafam da punsinduna Islamabad tamna changsilaknaba thorang tawri Imran Khan na masi politics nate jihad ni hairakhe Aroibada ngasigi tentakpa maroiba pau khara All Assam Minority Students Union gi hanagi luchingba Kamrul Jalan Nagaw da phare nongmai paiduna police ta lakpadagi office ta lakpadagi police na mahaki yumda operation changchinduna nongmai sajigi machi amadi che changkharsu phangki haire Guwahati da lagliba numit taruk nigasu nong chukhigani haina meteorological center na laibaw pirakle Nupi sing tagi oina lem na tongra na ba samlenga ki ASTC na akhana na chelhan ki ba pink bus sing passenger masing yam maglik padagi masing hantha na ba warep laukre Assam gi Chirang district ki local court amana inglisingani amada thoki ba hingchabi changi haiduna hatpagi case kamri na miyoi tara mapunchi chupagi oina kisum sangda leina ba wayel pikre Assam da ichawgi phibam yamnamak phagalakle adubu ichawna soklaba miyoising haujiksu relief camp singda adumak changjafam lawduna leiba tare Arunachal Pradesh ki Namdafa National Park and Tiger Reserve lagliba June amadagina August 18 fawba nong chingi phibam namaram oiraga visitor sing changbada athingba thamlagane Itanagar da sariba Greenfield Airport asigi maming Doni Polo Airport tholagani haire Meghalaya ki CM Conrad Sangmana Puari Oikraba Assam Meghalaya Border Agreement aduda review tawroi sengdokre Naga Santi ki wari sanaba he na mayek senghaladuna Nagaland Chief Minister gi Kohima da leiba mayumda core committee gi mifam ngasi phamkre Sikkim da su swine flu gi laichat kankhalakle awang Sikkim gi Mangshila Tipuk area da okaya sibagi paulakle
Film Forum Manipuri English Ingani Kunithoi Dagina English Ingani Kunmanga Faubugi Taupugadaba Sing Khanbugi vote ngasi pangthokre Laimiyum Surjakantabu chairman Oinam Gautambuna secretary oina khanki Chahi chahumgi matungda ahan boina Lainingthau Sanamahi Temple Board ki meeting makhada Tripura gi Dharmanagar gi Kameshwar leiba ima panthoibi harau haudokre COVID namaram oiduna English Ingani Kundagi thingduna lakhiba ngamkhai sahar Moregi crossing Get one da yamna thunamak border trade hauragani haina External Affairs Ministry na Manipur lengakta khanghalakre. Lamok hatpagi ayaba pibagi matangda Kerala lengakna local body singda permission pikre. Tripura cabinet na chahi mangagi manungda gari chada tara electric vehicle da onthoknabagi pandamda electric vehicle policy approve tawkre. Chahi anita suriba kaphai chatpa higalak patangariba Kerala gi nupamacha Sadvik Saratna ngakningai oina ningsing bangambagi pangal leibagi damag India Book of Records sachankre North Frontier Railway na ahum suba line ama commission tawnanabagi damag West Bengal da express train service kaya cancel tawkre Punjab lengak na group C amadi group D phamsingi oina Punjabi loan hinghannabagi pandamda Punjabi eligibility test mandatory ohinkre. IIT Madras amadi Harvard University gi researchers singna huranduna sadanba thingnanabagi damag com SGPO koba anuba machine learning algorithm ama semgatkre. Monkeypox ki case phangba ahanba Gulf leibak UAE na oikre. Sri Lanka gi nova Prime Minister Bikram Singhe na Finance Minister oina su wasak lokre. Russia na makhoida toliba Sendon Singh ruble da oina singdokadni hairakpadagi ruble gi mamal wangkhalakpagi phibam lakli. Amadi Maharashtrian Captain Avilasa Barakna combat helicopter pilot oiba ahanba nupi oikre. Ngasi garna Arambai News Guwahati da Maitilon gi pau sandok chaba matang solution jabaga loinana tabiriba singbo amkaso hanna khurumjare